ngasi ayuk phong wasi phong singnagi maru oiba paw khara lokhatsaraga ma'am da share tawjarake minister reshuffle thuna tawraba yai henari susindro minister oiraba yai sahi ahum thataru haukraba nongthongbam birena lusingba BJP gi sungsina balenga athuba matamda minister reshuffle tawraba yai haina thajaba yaba mafamdagi phangba paw amana hairi khwaidagi nauna phangba paw sin hai minister reshuffle tawbagi matangna minister nongthongbam biren gi apamada center na athingba amata piroi haina khangalakhiba leire adamapo minister khara mafam laukthokadabana reshuffle tawruraga manungda kainarakadra haibagi matangda nakhai sengna phirep amamam launanaba minister nongthongbam birena union home minister Amit Shah unanaba chatlaba yai karigumba mahakna union home minister unadana reshuffle tawge haiba taragadi thasigi 13 phawbugi manungda tawraba yai natragana mahakna Delhi de satkani hairaga matam khajiktang thengtharaba yai minister ani laukthokpa amasum atopa ani hapsinbada oirakpa yaba kharagi matangna paw sina hai minister oiraba yaba ani adudi handakta MLA pham thadokraba minister Okram Ibobigi masano pathokpa ex MLA Okram Henry amasum Khorai Assembly constituency gi karakhiba BJP gi lusingba L Susindro yai megi mingpali minister pham laukthokaba yaba ani adudi education minister TS Radesham amasum social welfare minister nem Sakib Gani aduma TS Bisorjit ka atopa minister ahum ga puna satminariba maramna minister mafam laukthokpagi wafam asi hektamak tarai na thabakta onthokadra haibadudi aruba oiri pawsina makhata na hairi mikhalgi matam nakshilakpa maramna BJP gi pakhum ama CM gi tangai phadaba lairi maram aduna BJP gi legislature singna asoba reshuffle ama tawdabani haina center da pressure piri makhoina pamlibana BJP na seat manga khak minister gi kota phanglibasi kharaga hena hengat hanmani masigidama NPP dagi ama amasum NPF dagi minister ama lathokhanba se minister yamna kan takshili adomoina mak BJP ga satminariba NPP amadi NPF ki hauzik lairiba minister sing asidagi amaktang soklubada phibam taroidaba leibana major reshuffle tawbagi wofamdi leigadaba mande haina pawsina makhatana sufungdorakli atop maruoiba paw amana minister Bisorjit na lengaki mathakta court wakat khre Yunako school mai thaba nongmai kaptuna mi sokanbagi case ta court na mioi kunga mathoida notice issue to khre mikhal gi mai pakpagi rally da saruk yakhiba singna Yunako school khongman mai tha khiba masum nongmai kaptuna mioi kya soon khiba thaudoki matangna lokhatpa case pending ai oidre hena lenga asigi makha da cabinet minister oiba thongam Bisorjit na Manipur lenga ki home department ki mathakta criminal petition ama court file tawkhre criminal petition adu sai asigi hokiba August 10 da minister masama amasum N Devendro kauba miyo anina petition oiraga Manipur lenga ki additional chief secretary principal secretary commissioner home da tharakpani High Court of Manipur ki chief justice Ramalingan Sudhakar da tharakiba criminal petition adu respondent oina Manipur ki director general of police Irilbu police station ki OC amasum Yunako group of company ki chairman hablakhi ma ke petition asigi maru oiba maramdi kumja English ngani ga tara mangara lakhat kiba police ki FIR amasum investigation sing unconstitutional amasum illegal oi hena wakalakhiba ga loina thawoina thengta hale haibasu palli hairiba FIR adugi investigation lotion hanbi haibasini Yunako school mai thaba amasum nongmai kapa thaudoki matangna lokhatkiba FIR aduga mari lenana cabinet minister Thongam Bisorjit na hai Court of Manipur da wakalakhiba da party semlakhiba Yunako group of company na handakta August 13 ga matoi da case asi Manipur police na pahenbagi muhutta Central Bureau of Investigation natragan independent body amada sinaduna thigat hanbiu haina High Court ta counter affidavit ama file tawki hairi thajaba yaba mafamdagi phangba pawn hai Yunako group ki affidavit aduda case asida mapung oina sinariba minister TS Bisorjit lenga ki cabinet minister ama oibanina police ki investigation asumba maikaida lakani haibki thajaba laiti haina palli maduga loina case asigi IO oiriba porompat ki SDPO Insurance MPS na nakal namagi miyeng investigation tawba amasum mi phaba kianba amasum physical assault satharibasi logi wangbada oibana maki mathakta disciplinary action lokhatpiu haina su palli respondent oiriba makhoi kunga mathoi adudi Manipur lenga ki chief secretary special secretary home DGP SP Imphal East additional SP Imphal East OC Irilbung police station Wak Minister TS Bisorjit Thongju Part 2 namai rapum lekai digi N Devendro sayang khagatro apok lekhidraba N Boyai Porompat Police Station gi SDPO su oiriba Oripo Baspati lekai digi Ningthaujam Suras apok pugiming N Zadum nigi meming su yauri hena pausiation na makhatana phongdorakli atop pamaru oiba paw manang positive oiba non local lolam lei
Khwai Nagamapal Ponam Laikai, Lai Ising Saiba Manakta Leba Asan Bayum Amada Leba, non local ama COVID-19 positive Oraga, Los Silaga Leramadigi, Kang Narapaga, Loina Mari, never sing the Pau Pirabamatun COVID Care Center, the Tamcray, Pau Wilikun Amana High Khwai Nagamapal Ponam Laikai, Ising Saiba Manakta Leba, Asan Bayum the Leba, Babul Das Kobomi, Amatasigi, Nipanda, Babina Diagnostic Center, the RT-PCR test of the result lack but a positive way to have a Kangmangi. COVID-19 positive oil have a Kanglaba Matang Wapam of the Lot Silaga, Numit Adumak to the Amuk Lok Lehoga, Marie Lenina, health checkup town of Rims, that's a key. Rims casualty gi, Doctor Namahakpo, RAT test of Kia negative result Pangbadagi, Doctor Namahakpu Yenglaga, Plugi, Dakara, Iraklaga, Baragi, Yumda Halaki. Haina Pao Sigi Likun Sing the Fondorakli, Maraksida Babina Diagnostic Center, the test of the Tangal Bazar, Nal Lokelama COVID-19 positive Webigi record Yanglaga Police na Lokanaba Tangal Bazar area Tibada Tiba Kankide, Taudok Sing a Sigi Pauta, Narakari COVID-19 Responding Committee, Nagamapal, Ponam Laikai, member Kurajam Ataubuda, Health Department ki Makai Kinga contact or Kiari, contact or Abamatung, Narang Numidang Pung Taderom Tabadagi, local club ki members Sing like I do that. Paksana Tibiki Tabak Satabada Ponam family Asan Babaragi Kamada Lotuna Lady have a Kangmangamaga Luniana Health Department Pau Piraga Mapo Lokalaga COVID Care Center Tamkibini Hari COVID Response Committee Nagamapal Ponam Laikai Lusingba Lalit Chandra Soibam Nakanagumba COVID-19 positive Oiraga Losilaga Laivigano Masina Mioke Amada Sandorotuna Hena Satiba Pibam Ama Ohengani Isana Daita Laina COVID fight Tauriba local authority na lakholiba thabak ta mating PBU haina appeal torokli haina su pauksi na makhatana phongdorakli ato payamna nungaitaba paw manamu thanga da scrap typhus ki case thingnare Bisnupur district ki thanga singkha laikai digi sahi tarani thoi rom suraba nupa masa ama sigar na sikpadagi miyoibada sandokpa scrap typhus lainana naba thingna khre wafam asigi matangda Sangai Express ka telephone ki khothangda CMO Bisnupur L Gojendro ka pau phona bada angang asi thasigi nipanda masangam da badagi thanga da lairiba primary health center da pukhalaglaba matungda mahak test tawbadagi laina asina na reheba khangmangam khibane aduma po ana badu center asidagi imung manungi miyoi sina Jenims ta purage haibadagi Jenims ta refer tawduna hauji Jenims ta laikana duna lairi ma ke masa hauji khara fagale haina su phongdorakle asigumba laina asina district asida maru oina thang area da mamang da su ama Laina Asina, Laikidaba, Yaubana Department ki Makai Lakot Payabasing Amadi Miam the awareness na singba kaya piduna lakli, Adobo Amuk Laina Asina Nava Tinari, Miam Laina Asidagi Ngak Toksi Hypetaragadi, Labuk Pat Tabak Inkang Shuba, Nga Pavas at Pipatarabadi Isa the Pirol Ataba, Sessin Bio, Lenina Umang Wamang, Napi Marak the Pambiba Matam the Yarima Makai, Pakumba Taduna Pambio, Lenina Tabak Shuba Nom the Sijinaruba Pirol Sing Halaklaba Matunda, Ningtina Ising Asabada, Lupiraga, Sudok Samtokpio Amadi, Yumgi Akoibadi Yarima Makai, Luna Natambiduna, Asigumba, Laina Asina Nahandanaba, Honabiu Haina Wapam Tamlakli. Loshilakpo in the Tamoshunga or about Maru ever pound Ma'am the share to Zeramgay, Mayang Impal, Gang Rap Amasu Mother Case, Napi Masaduna Hinglingari, Equisingi Masing Hirami, Anina Masak Taklami, like Hidrebigi, Haksangi Aruba Matomang Pantokre, Tasigi Amagi Numidang Namayum the Gitoki Badagi Hanjela Kidraba, Nungshinaba Pakanga, Lusinguna, Mamana Basingana, Gang Rap Taraba Matunda. Ngayok pukri de thadara madagi wakal taadana lairam madagi rims ta like anabada kalhauba ngamdana laikhidrabi mang Impal gi nupi masa aduna ma ke aroiba mikup yoroktrunga gi mamangda ma ke kaikhumnaba manghan bikhiba miyoi singi masing hairam baga loinana miyoi sing adugi manungdagi miyoi ani gi masak tathokramle tha asigi ahumda laikhidraba matung tha asigi tarukta Regional Institute of Medical Science rims ki Moksuri da Impal West ki executive magistrate amagi mamang video coverage tawduna postmortem examination pangtokraba matung ngasi ma ki haksang joint action committee amasum imung manungna lokre loinana ngasi nungthil pung mangarom tarakpa ma ki haksang lairol chanduna aroiba mathong mang pangtokra ni su pauksi esina makhatana phongdoragli. Thank you.